Myanmar border da sakhangdaba khulai paibasingna ambush tawrakpada ahum suba AR gi JCO ama personal ahum soklei ngasi ayuk pung 4:30 rom taba matamda Technopol district ki Myanmar gal tainaba border pillar 85 amadi 86 ani gi lonaba saibol amadi maringthal village ki manakta leiba ahum suba Assam Rifles ki post khulai paibasingna nongmai amadi bom yauna akanba mawngda attack chatharakre hari maduda Assam Rifles ki JCO ama yauna personal mari sokle hari Assam Rifles ki maikai de gisu sakhangdabasing adugi maikai da handuna nongmai kapki adubu khulai paibasing adu amambagi khudong chaba lawraga jungle gi sarukda chenkre hari hojik sumaka tana thodok thokfamda ahenba security force in changsin duna thiba humbagi thabak chathari hari kuthongna baduda AR gi JCO ama yauna personal mari soki soklaba JCO adugi mamingna Sankar kawi adu atai soklaba personal sing aduna Pravin Singh A Rakesh Sanjeev kawi soklaba AR gi personal ahumak Laima khongda laiba military hospital da hojik lai kanari thoidokna khudong thiningai oidra hari panba yabadi sakhangdabasing aduna AR gi post adugi maikai kaya dagi bom yauna afaba makhagi khulai sing sizin aduna landarakibani thaudo adu karamba lalolup no na chathakibano haibado hojik fawbagi oinadi kanamata na claim torokpa laitri hari game village ki quarter sing da sakhangdaba miyoi singna kihan khanganbagi thabak chatharamba lengang na lokhotpham thokpa thabak lokhat piu samom drove Game village da masa khangdaba miyoi singna ahing nongyai da changlak tuna micham phuba amadi aki akhang nanghanbagi thawong chatharakliba se thuba matamda mari leinaba department singna matik chaba chairak piu haina uripo apun baluf ki secretary samom drop na phongdokre wafap masing ase major khulda laiba Manipur press club ki thangjing hall da paumi singa unabagi mifam da mahang na phongdokhibani Mangna makha tana hai chaliba tha sigi tang kun manga amasung kun ga 3 kilo na ba hingda maitai lon singna thoktaba mamai mamit khumjinba masang maming khangdaba miyoi kharana game village zone 3 da laiba a quarter number 65 66 77 71 72 amadi 73 asigi get chongsilaktuna changlak quarter sing asida laiba imungi miyoi singda wahang paun chathaba amadi nupi angang da damka tawba masa soktuna inbagi thabak fawa chathaba nupa singna kihan khanganbagi thawong asi yamna laibak thibani Quarter sing asi dalariba miyoi sing na wahang pahon tawigi hairasu marile na police station ki team yawraga niyom chuna wahang pahon tawi badi kai di haina phongdokhi mangna makha na hai maduna tana masang maming taktaba best state taba miyoi sing changlaklaga nupa sing dana phuba chaibagi thabak chatharak pa haibasi karigino haiba chamam na ba ma thoali maram aduna Manipur lenga ki maikai digi lokhurpham thokpa section thorangi thabak chap chana lokhat pi duna quarter asida lariba miyoi singak pi senbibagi thabak chathabiu hariba thawong asi atopa mafam sing da su tawrak loi haiba su laite maram aduna maira pai bilup sing amadi tongan ba club sangstan sing na sumikum na hom sing layu maram aduna hariba thawong sing asi chatharam liba miyoi sing asi athuba matamda Manipur lenga ki miyeng changbi duna fa duna makhoi gi mathakta lokhatpam thokpa ain gi oiba chairak adu lokhat pi na basu uripo apun maluf ki maikai dagi appeal tawki senapati gi amadi kangpokpi gi chingi saruk da tharamba popi pambi sing na yan thattuna manghan khrei Security force na mayai kabani sagi mayokta changsilakpa khongjang gi saruk ama oina chingi tongan ba mafam singda tharamba popi pambi singyan thatuna manghanbagi drive lep tana chathari ngarang Senapati district Purul police station gi manung chana Ngamjo Hills Range ki lameker taruk da tharamba popi pambi singyan thatuna manghan kre hari amaromda Kangpopi police station gi manung chanba Kauru Hills Range ki lameker 1.3 da paksan na tharamba popi pambi singsu security force forest department amadi Narcotics Control Bureau NCB gi apunba kangbu na ngarang yanthat kibaga loinena popi thaba singna sijinnanaba saramba lautang sang kuntra harbek taraga taret herbicide cap kuntra ga taret tombek taraga humdoi amadi popi thabada sijinnaba khulai sing mai thadok tuna manghan kre hari security force na KCPPWG gilan mi manga loinena miyoi ama bonga kunana fare security force na ngarang amadi Nahal Manipur ge tongan ba mafam sing da chathakiba search operation da lalolup KCPPWG gilan mi mari loinana miyoi ama bonga konana fare hari police ki Pao ase na hai tha ase ki kunga taruk da Imphal East district ki mafam sing da laiba miyam oil pump sing private school sing amadi government college sing dagi sel khaibada chenabani haiba KCPPWG gi miyoi mari masa gi mayum dagi fagat ki farba miyoi sing adudi Kairang maning laikai dagi MD Salim kuntraga manga hiang thang tara hai konjel dagi hojikna hatagi public hospital manak talaiba MD Ayub Khan Elias toiba kungani pan kairang mamang laikai dagi MD Salim kuntragam amadi hatagi public hospital manak dagi MD Ali nifuga manga kawi makhoi dagi lalolup adugi receipt book amadi mobile phone ani sufagale hari amaram da ngarang lalolup asig makki lanmi khulem Robindro kuntraga taruk laifam luker mayai laikai dagi laiba miyoi asi masagi mayumdagi fagatki Maglup adugi Anouba lan missing recruitment tawbada mapung oina chenai mangondagi so Aadhaar card ama fagat ki hari
Matam ikan kanadana hangang police station gi manung chanba kon tha halupta leiba mioi amasu masagi mayumdagi 36 hand grenade ani mobile phone ama Aadhaar card amaga konana fagat ki farba mioi adugi maming yumnam Chandra Elias Bobby nifugani thoi kawi hari. Fivam China Soklaba National Highway number 137A Mayai Lambi Chayol Nipan gi manung lambi stemgi thabak pai het kadabani haina National Human Rights Commission na direction pi khrei. Mayai lambi hairaga khangnaba National Highway number 137A gi Fivam Soklaba lambi asi Chayol Nipal gi manungda National Highways Authority of India NHAI na thabak pai het kadabani haina National Human Rights Commission na direction pi khrei. National Human Rights Commission na pi khiba direction amada Manipur gi maroi balambi singi manungda ama oiriba NS 137A Mayai lambi gi Fibam ka hena phattaba maramna lambi asi bu lifeline oiriba khunja singi punsida khudong thiningai oirakpadagi masibu yengsinaba mayang Imphal thana wangkhai lekaidagi activist Asem Roshan na complaint ama thaki madugi matung tarakpada National Human Rights Commission na complaint asigi khudam changdam photo CPGRA MS registration amadi speed post ki proof na chingba yauna yengsilaba matung National Highways Authority of India ki chairman da thaba asi khudaktagi paikhanaba document sing thaduna direction asi pikibani. Maru oina authority na Chayol Nipan gi manungda lambi sembagi thabak paikhatpa matamda complaint toriba mioi asi yawgadabani amadi mioi asida thabak paikhale haibagi pausu pigadabani haina NHRC gi law division na ngarang cherol amasu thokre panba yabadi complainant oiriba Asem Roshan na Ministry of Road Transport and Highways da CPGRAMS amadi speed post ki khudhangda lambi asigi complaint thaba lekhrabani adubu thabak ta onthoraktaba maramna National Human Rights Commission da yengsinbinaba complaint tawkhibani. Chupchiru da laiba IDP singi account ta thajilakliba compensation gi senfam DC da handokhragani. State asida hojik thogliba kangnup ki rang asina maram oiraga yummai tumna chakraba IDP singda PR lenga asina pidiba compensation gi senfam asi IDP singbu sitabani mamangi lengak leiringai matamda maina tumna chakraba pakagi yum singda lupa lakh tara pigani haina yanakhiba sing adudagi hantharaga lupa lakh ahumda pinaba nauna order thokhiba si Kangchup Chirugi IDP singna yaba ngamloi loinana hariba senfam adugi ahanba installment oina lupa lising marfuga manga IDP singi account ta kapsilakliba si ngasimak PPO gi khuthangda DC da handokhragani haina ngasi press club ta pangthokhiba pawgi mifam amada Kangchup Chiru IDP singi mahut siladuna thingujam deben na phongdokre. Mahangna makha tana haikibada mamangi lengak leiringai matamda irang asina maram oiraga maina tumna chakraba paka simi paka amasung kachagi yum singi oina lupa lakh tara lupa lakh taret amasung lupa lakh manga piba haina yanakhibani yummai chakhiba haibasi pumloi loirabani zero dagi haugadoribani loina mangmang takhrabani IDP sing asi footpath plastic ama khalaga leiba nate yummai chakpa du da lupa lakh crore kayagi malchang mang takhrabani sarkar na lepliba compensation gi senfam aduna yaba nate adubu miyam gi yenglaga sarkar na lepliba compensation gi senfam aduda yakhibani loina na yanakhiba adugi machung ina hairiba senfam sing adu piba horamlabadi loina na senfam aduda yanaduna yummai chakraba pakagi yum singi oina lupa lakh tara gi compensation adu pidna sogunuda leiba irang asina mai chakraba yum kaya saba hokhrabani adubu hojik leiriba PR lenga asina mamangi sarkar matamda yanakhiba kaya adu ona taina bada hokhiba November 8 ta nauna order ama thoktuna Kangchup Chiru da laiba IDP singi oina yummai chakraba singi compensation oina lupa lakh ahum piragani haiba se IDP singbu sitabani masi yaba ngamloi maram aduna account ta haiba senfam adugi ahanba installment oina lupa lising marfuga manga kablakliba si ngasima handokhragani haiki.